ai cái sam dang ka boi khon ge khulak pa lungpui ga de mai kawi ngasi gi cái sam dang ka boi khon gi ngasi gi thodok ka si kumamagi chahi amagi gan ngai hai ba kumai ado January gi sok lising ni ga tara teruk ki kumja sida kumgi oina gangai asi observation tawjabani observation na sida kabui jati ki oina chanabi oina chai khudingi khungi marakta
ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯑꯍꯜ ꯃꯊꯪ ꯃꯊꯪ ꯐꯝꯗꯣꯟ ꯄꯤꯕ ꯍꯥꯏꯕꯁꯤ ꯆꯠꯅꯩ ꯑꯗꯨꯅ ꯖꯤꯕꯕꯨ ꯍꯥꯏꯔꯤꯕ ꯒꯣꯜꯃꯩ ꯅꯨꯄꯥ ꯑꯁꯤ ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯗ ꯀꯕꯨꯏ ꯖꯥꯇꯤꯒꯤ ꯑꯣꯏꯅ ꯈꯝꯕꯣꯟ ꯍꯥꯏꯕ ꯐꯝ ꯑꯃ ꯄ꯭ꯔꯣꯃꯣꯁꯟ ꯄꯤꯕꯒꯤ ꯀꯨꯝꯍꯩ ꯊꯧꯗꯣꯛ ꯑꯃ ꯍꯥꯏꯕꯗꯨ ꯖꯤ ꯀꯕꯨꯏꯒꯤ ꯑꯣꯏꯅ ꯉꯁꯤ ꯀꯩꯁꯥꯝꯊꯣꯡ ꯀꯕꯨꯏ ꯈꯨꯟꯒꯤ ꯂꯩꯁꯥꯕꯤ ꯄꯥꯈꯪꯅ ꯃꯥꯒꯤ ꯐꯝꯗꯣꯟ ꯄꯤꯕ ꯐꯤꯌꯔꯋꯦꯜ ꯄ꯭ꯔꯣꯃꯣꯁꯟꯒꯤ ꯖꯒꯣꯏ ꯑꯁꯤ ꯁꯥꯔꯒ ꯈꯥꯡꯕꯣꯟ ꯀꯗꯤꯕ ꯍꯥꯏꯕ ꯖꯒꯣꯏ ꯑꯁꯤ ꯁꯥꯔꯛꯄꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯈꯥꯡꯕꯣꯟ ꯍꯥꯏꯕ ꯐꯝꯗꯣꯟ ꯑꯃ ꯄꯤꯔꯕꯅꯤꯅ ꯃꯥꯁꯤ ꯄꯥꯈꯪ ꯐꯥꯟꯒꯤ ꯑꯍꯟ ꯃꯀꯣꯛ ꯃꯔꯨ ꯑꯣꯏꯕ ꯍꯥꯏꯕ ꯑꯃꯗꯨ ꯑꯃ ꯑꯣꯏꯔꯦ ꯉꯁꯤ ꯀꯨꯝꯗ ꯑꯁꯤꯗꯒꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯑꯃꯨꯛ ꯈꯨꯟꯒꯤ ꯀꯥꯎꯟꯁꯤꯂꯔ ꯍꯥꯏꯕ ꯚꯤꯂꯦꯖ ꯀꯥꯎꯟꯁꯤꯜ ꯑꯊꯣꯔꯤꯇꯤ ꯍꯥꯏꯕ ꯑꯃ ꯑꯃꯨꯛ ꯂꯥꯛꯈꯤꯒꯅꯤ ꯃꯗꯨ ꯃꯇꯝ ꯉꯥꯏꯕꯤꯈꯤꯕ ꯇꯥꯔꯦ ꯀꯨꯝꯒꯤ ꯑꯣꯏꯕ ꯒꯥꯡꯉꯥꯏ ꯑꯁꯤꯗ ꯀꯕꯨꯏ ꯀꯁꯇꯝꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤꯅ ꯖꯥꯇꯤ ꯑꯃꯒꯤ ꯇꯧꯒꯗꯕ ꯃꯊꯧ ꯃꯉꯝ ꯏꯁꯩ ꯖꯒꯣꯏ ꯀꯌꯥꯃꯔꯨꯝ ꯂꯩ ꯃꯁꯤ ꯈꯪꯗ꯭ꯔꯕ ꯑꯣꯏꯗꯤ ꯒꯥꯡꯉꯥꯏ ꯍꯥꯏꯕ ꯑꯁꯤ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯉꯝꯃꯣꯏ ꯑꯗꯨꯅ ꯏꯆꯥ ꯏꯁꯨ ꯑꯣꯏꯔꯤꯕ ꯖꯥꯇꯤ ꯑꯃꯒꯤ ꯍꯧꯅꯕꯤ ꯃꯁꯛ ꯇꯥꯛꯄ ꯉꯝꯅꯅꯕ ꯖꯥꯇꯤꯒꯤ ꯆꯠꯅꯕꯤꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯇꯝꯕꯒꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯍꯥꯏꯖꯅꯤꯡꯉꯤ
ง่ายกำเท้าเราไปเจ้าไว้กระดาษขายถุงเล็กูลุงไปควนลุงไปร้องตุลางานทำทูเขาไปเลยยีบาบูตาทั้งหมดกันที่เวลาหลังบังกินากลามกลูกาเยตนาบาจังบานดาลินากระโชนโชลกตนาเวทกงจะได้ใจจีบกลามกลูกาเยเวทกงจะจีไปดูเขาเจ็ดชีคิดว่าดำได้ไม่คันนะที่โกนเอาไว้ยีบาบูชนีการงานไม่งามบังมันตรงเด่นมันก็ไม่ไปปูชูแล้วก็ไม่ไปปูชูแล้วบังมันเถที่ไม้ไทยจะหลีกจะเป็นนะวิจิคุณอาชวะสิ่งละมันดาข้าทำเลยสิ่งเดียมีสิ่งที่มันเขาเรียกจะกินเขาพูดทำได้ยกมือทำดีๆคือปุ่นล้นมีเขาปุ่นล้นอะไรนะมันสิ่งน่ะใจดีกันนะปุ่นมันคนที่ตากันนะทับไปเลยรู้สิ่งเดียวเลยนะไม้ที่เราพูดตรงนั้นปุ่นล้นที่ตากันนะเนี่ยก็เสียหลักว่าเนี่ยขนมบ้าก็จะมีเขาว่าปุ่นล้นอะไรจะที่งานสิอันนี้สินะใจดีเลยนี่ก็จะอันนั้นมันก็จะกระชับตรงนั้นคอมมิชชั่นตรงนั้นงานนี่ฟาสเกตที่ตาบ้างานสินี่จะเสียหายเลยก็ลูกค้ารู้สึกก็ babu 어디지 아침 뭐 근데 공부하라면 소래 kan kan kun ga hala ma sin la ko pne ga an ngai
ꯑꯗꯨꯗꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯂꯩꯇ꯭ꯔꯦ ꯑꯩꯈꯣꯏꯗ ꯂꯩꯕ ꯄꯥꯎꯇꯥꯛ ꯑꯗꯨꯗꯤ ꯑꯩ ꯍꯥꯏ ꯉꯝꯗ꯭ꯔꯦ ꯍꯧꯔꯛꯏꯕ ꯑꯉꯥꯡꯁꯤꯡꯗ ꯏꯄꯥꯅ ꯇꯧꯍꯟꯅꯤꯡꯕ ꯄꯥꯎꯇꯥꯛ ꯏꯄꯥꯒꯤ ꯄꯨꯛꯅꯤꯡ ꯐꯥꯎꯕꯗ ꯈꯤꯇꯪ ꯊꯝꯕꯤꯌꯨ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦꯗ ꯑꯗꯣ Jago yaw lai ne. Han ba ne handak na. Dress di costume ne do yam nungai harawi. Dress aba set lu ram ni ko. Adi kai hai ni internet naw ngi type ta hen nusian le. Base comment se hoi mayam puna amuka hena ko festival sina amaga pulap nusina na laimina bo orsinu na haijage.